Russia state oina hingnabagi lantheng amada changsil Putin. Ukraine da ikoina sathariba khongthang ase state ama oina Russia haibasigi hingba haibadugi damakni haina ngasi President Vladimir Putin na haikre. Aviation factory amada workers singda ngangkiba warol amada President Vladimir Putin na nongsup laibak singna Russia bu macheta na segai na bohonari haiba mahaki wayet adu amuka na phongdokhe maram aduna ikoigi damakta de masi geopolitical gi thabak ama nate adubo masi laibak asigi amasung aikoigi angang singi tungge development adugi damak fibam sing adu semna ba Russian statehood ke hingnabagi thokdang amani haina mahang na haikhe Russia gi mayokta lan chathana ba amasung strategic ki maithi ba ma nanghanana ba Ukraine bu sizna bani haina West pu Putin na maral sikhe nakal amarom da Ukraine gi city sing mang takhan khraba micham lising ya hat khraba amasung million kaya bu lanjena khraba imperial style gi landarak ba madagi Ukraine bu masa ngak thongna ba makhoina tengbang bani haina United States amasung masigi khongloi sing na haide wahang amagi paukhum da President Putin na mamang da amukta ukhidriba sanction mayam ama nongsup laibak sing na hauki ba chahida thamlakiba matam aduda economy gi matang da mahak wakhe adubu kanagumba mana khankhiba dudage hena kalle haibase Russia na praman tawkhre haikhe Ukraine gi Black Sea hithangpam sing dage asoi angam thoktana grain export tawba yahanba dil aduda yauriba party sing dage athingba sing laitrabade March 19 da maduna matam loiraba matungda so masa matomta sangdoksagani haina Russia gi TASS State News Agency na ngasi phongdokre agreement adugi matang da sathagiba negotiation sing khangba maming pandaba lekhun amagi warol paladuna maduda yaukhiba amatana haujik phawbada tokpagi ingit pirakpa laitri haina TASS na haikhe Ukraine gi Black Sea hithangpam sing dage grain sep export yahanaba dil lama renew tawba haibadu yai adubo madu mamangi renewal gi numit chamaga kunge tangkhai adu khaktagi oigani haina ngarang Russia na haikhe